YouTube channel asibu thawai hapiriba kanglisa khwai punamaki mafamda tolaba nanai khab sajik loina khubak sangjo tara lona duna ikok leidano na kurumjari nanai ngasi thamjagadabasi mamangda hana thagajaramaba akogi leimarel gi mikhai chamga nipal adugi akoina wanglon nainajaba amadi magi nunglonda thambiramliba waputhok wahanthok adubu akoina macha khaina nainajabagi अदुगुमा तांखक अदु थमजगे अदुना अहानबदा अखोइना इमालय मेरेन सिदेबिगी मिखैरेलदा हुंग हया हे खोइमोम तरेंगबी हाइबसिगी वाहनथोकता ए इमालय मेरेन सिदेबी तेंगबानबगी थवाई पानब खिबिकपु सेंबी साबिरिबी थवाई खिबिकपु योकबिरिबी नहाकति अहांग तरंग असिदा तेंगबानब सेमलिबी मुगोन अंगोंदगी थोकलक्तुना तरंग असिदा कोइना लेंगना लेरिबिनी मालेम लेकोइनी हाइबबु खोइमोम तरेंगबी हाइना फोंदोकपिरी अनिसुबदा मरोंखोंग मलु पाइरिबी हाइबसिगी वाहनथोकता हाइबदी थवाई पानब खिबिकी लवाई लेम्फुदगी हौख्रिबा मरुओइबा थोपका मरि लेनबा सिंगली सिंगी मसकपु इमा नंगी नफमदगी थोगनदुना नावकोंदुना कोना सुपना पाइबिरी तेंगबानबगी मपुना तेंगबानबा सिबु सेमननबा होनरकपदा महौसा कौबीबुना हानना पुथोरई असिगुम्बा महौसा कौबी असिना नावयोम ओइना योमलगा ओइबा याबा खुदिंगमक मथंग मथंग पुथोरकननबा मरोइबा इरम मधु महौसा कौबी इमा नहाकना पाइसिनदुना योक्सिनदुना थंबी हाइबगी मरोंखोंग मरु पाइरिबिनी हाइना फोंदोकपिबनी अहुम सुबदा पाकी पलम सकलिबी हाइबसिगी वाहनथोकता मतांगसिदा हाइरिबना मपानथोंगदा इमा हाइबा मिंकौना कौरबसु इपागी थौरम मथौ खुदिंगदा सरुक यादुना अमदी लाइरेंबा कयाना पांगमद्रबा अरुबा थौदांग कया लाइना पांथोकपा ngami हाइबगी नुपागी लिंगजेन चेनबिनी नुपागी थौना ओइबी इपागी सक्तम ओइरिबिनी हाइबनी अदुगा मरी सुबदा नुकी नुलम तालिबी हाइबसिनामुक अखोगी इमागी तोंगानबा सक्तम अमा ताकपिरी हाइरिबा सक्तम सिदामुक थमजगे ताइबंग पाल असिदा नुपा नुपी हाइना लेरिबा खुदिंगी होरकपम सालकपम ओइरिबी हाइरगदि इमालय मेरेन सिदेबी महाक्तगी पुनमक थोलखिबनी असिगुमा थवाई पानबा ताइबंग मी कया पुथोकपा ngami इमा ओइबी नुपी सिंगी लमचत साजत मतिक मयाई पुनमक इमा महाकना ओहनबिखिबनी पुनमक इमा मंगोंदगी सेमलिबनी हाइबा तालिबनी मंगा सुबदा लवाई समलांग लेलिपी हाइबसिगी वाहनथोकता इमा नहाना नुपीगी थौदांग यारबसु इपागी मतौगुमना थवाई पानबा पुनमक्की नावयोम नावकोनबगी अचौब अखोना नावयोक नावकोनबगी अचौब खोयुम कनाना पुंगमद्रबा थौदांग कया पुंगमबना पंथौगी मतौगुमना इमा नंगी नसक नसम निंगथीबना लवाई लेम्फु थक्ता किसिंदुना इपागुमना सम किसिलिबिनी तौगे निंगबता तौबा ngami ओइहनगे खनबदा ओइहनबा ngambini हाइबबु मतांगसिदा फोंदोकपिरी तरुक सुबदा लुतुंग समजी हुल्लिबी हाइबसिगी वाहनथोकता इंग तप्पी मोंग हादबी मामा ओइबी अमना तौबगुमना मूना लंगना सांगलबा लुतुंगी समलांगी सरुसिंग अदुबुना तुंगलोमदसु इमा नंगी समजी हेक थादबिदुना नुपी ओइबिगी लेमजनिंगाई ओइरबा पालेम ममा ओइबिगी मतौ अदुबसु मयेक सेंगना मसक ताकपिरिबी इमानी हाइना मतांगसिदा फोंदोकपिबनी अदुगा तरे सुबदा मपल पलेम पिनाई तपी हाइबसिगी वांगलोंदा अमुक थमजगे इमालय मेरेल सिदबी महाक्ति चपचाना ममा मपा अनि संगना नावकोलगा थाबुम तरा नावपुरगा पोलक्खिबी लाइरेंबी अमा ओइदिदो अतिंकोकी सायोल सखाय ओइना सिदबी अनि पुन्ना साफोंग मिनरक्खिबी लाइरेंबिनी इमा नंगी अपोपी तसेंगना लेरिब्रा लेतब्रा हाइबसु अपंग ताइबंगना चपचाना खंगमद्रिबिनी हाइबबु मतांगसिदा ताकपिबनी निपान सुबदा पंथौ तांसक पनाई तपी हाइबसिगी वांगलोलदा ताइबंग मी ओइबसिंगदि अरेप्पा मपा हाइबा अमा लेदुना इपा पंथौ मंगोंदगी इ पाथरक्तुना पलेम ओइबिगी खोजी खाद सिसिंदुना थाबुम तरा नावपुरगा पोलै
ꯑꯗꯨꯕꯨ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯃꯍꯥꯛꯇꯤ ꯏꯄꯥ ꯑꯁꯤꯅ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯑꯔꯦꯞꯄ ꯃꯁꯛ ꯈꯪꯗꯕꯅ ꯏꯃꯥ ꯅꯪꯒꯤ ꯄꯟꯊꯧꯕꯨ ꯃꯁꯛ ꯁꯦꯡꯅ ꯇꯥꯛꯉꯝꯗꯕꯤꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ꯫ ꯃꯥꯄꯟ ꯁꯨꯕꯗ ꯌꯣꯏꯄꯨꯅ ꯇꯣꯝ ꯇꯣꯝ ꯁꯥꯠꯄꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯊꯝꯖꯒꯦ꯫ ꯏꯃꯥ ꯅꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯗꯕꯇ ꯅꯠꯇꯅ ꯀꯔꯝꯅ ꯑꯉꯥꯡ ꯅꯋꯥꯒꯨꯝꯅ ꯄꯣꯛꯂꯛꯈꯤꯕꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯃꯍꯧꯁꯥ ꯀꯧꯅ ꯃꯇꯝ ꯂꯩꯕ ꯀꯤꯕꯤꯛꯇ ꯃꯊꯣꯛ ꯀꯥꯗꯨꯅꯇ ꯂꯩꯔꯒ ꯅꯆꯤꯟ ꯅꯅꯥꯎ ꯀꯅꯥ ꯌꯥꯎꯗꯅ ꯅꯇꯣꯝꯇ ꯇꯔꯪꯂꯦꯜ ꯑꯁꯤꯗ ꯁꯥꯠꯂꯤꯕꯤꯅꯤ ꯂꯣꯏꯅꯥꯏꯗꯕꯤꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ꯫ 10 ꯁꯨꯕꯗ ꯂꯥꯡꯄꯜ ꯆꯦꯡꯀꯨꯞ ꯁꯧꯀꯨꯝꯕꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯂꯥꯡꯕꯜ ꯊꯥ ꯆꯪꯂꯛꯄꯗ ꯀꯅꯥꯅꯁꯨ ꯎꯍꯧꯗ ꯀꯔꯝꯅ ꯁꯥꯠꯂꯛꯈꯤꯕꯁꯨ ꯈꯪꯍꯧꯗ ꯆꯤꯡꯗ ꯅꯥꯏꯇꯣꯝ ꯁꯣꯔꯛꯄ ꯆꯦꯡꯒꯨꯝꯒꯨꯝꯅ ꯃꯀꯥ ꯂꯥꯝꯅ ꯅꯅꯤꯡꯇꯝꯅ ꯌꯦꯛꯅ ꯏꯊꯤꯜ ꯁꯪꯗꯅ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯑꯣꯏꯅ ꯆꯤꯡ ꯂꯦꯝꯅ ꯇꯊꯣꯠ ꯇꯅꯧꯅꯅ ꯅꯇꯣꯝꯇ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅ ꯅꯥꯏꯇꯣꯝ ꯁꯧꯗꯨꯅ ꯂꯩꯔꯤꯕꯤꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ꯫ 11 ꯁꯨꯕꯗ ꯇꯥꯏꯕꯪ ꯁꯣꯡꯂꯦꯜ ꯑꯊꯥꯞꯄꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯇꯦꯡꯕꯥꯟꯕꯁꯤꯗ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯅ ꯈꯨꯟꯗꯥ ꯈꯨꯂꯤꯡꯗꯨꯅ ꯂꯩꯔꯛꯉꯩꯗꯒꯤꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯂꯪꯖꯕ ꯍꯥꯏꯕꯁꯤ ꯇꯧꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦꯗꯣ꯫ ꯑꯗꯨꯒꯨꯝꯕ ꯂꯪꯖꯔꯨꯔꯕ ꯇꯥꯏꯕꯪꯁꯤꯡꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯌꯥꯅ ꯎꯃꯪꯒꯤ ꯃꯁꯛꯀꯨꯝꯅ ꯁꯣꯡꯅ ꯍꯥꯏꯕꯗꯤ ꯀꯨꯡꯅ ꯈꯨꯂꯤꯡꯗꯨꯅ ꯂꯩꯔꯤꯕ ꯄꯥꯞ ꯄꯨꯝꯅꯃꯛꯀꯤ ꯃꯁꯛ ꯑꯣꯏꯔꯤꯕꯁꯤꯡꯗꯒꯤ ꯌꯥꯝꯅ ꯊꯥꯞꯅ ꯂꯩꯔꯤꯕꯤꯅꯤ꯫ ꯑꯔꯥꯟꯕ ꯂꯪꯖꯕꯁꯤꯡꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯕꯤꯅꯤ ꯍꯥꯏꯕꯗꯤ ꯏꯃꯥ ꯃꯍꯥꯛꯇꯤ ꯑꯆꯨꯝꯕꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯏ꯫ 12 ꯁꯨꯕꯗ ꯇꯥꯏꯕꯪ ꯂꯤꯛꯂꯦꯡ ꯑꯣꯏꯔꯤꯕꯤ ꯍꯥꯏꯕꯁꯤꯒꯤ ꯃꯥꯒꯤ ꯋꯥꯍꯟꯊꯣꯛ ꯑꯃꯨꯛ ꯊꯝꯖꯒꯦ꯫ ꯇꯦꯡꯕꯥꯟꯕ ꯊꯋꯥꯏ ꯄꯥꯟꯕ ꯈꯤꯕꯤꯛꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅ ꯏꯃꯥ ꯅꯍꯥꯛꯅ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯒꯤ ꯍꯤꯡꯅꯅꯕ ꯑꯃꯗꯤ ꯁꯤꯅꯅꯕꯒꯤ ꯂꯝꯕꯤ ꯁꯤꯟꯕꯤꯔꯤ꯫ ꯑꯃꯒꯤ ꯃꯇꯦꯡ ꯑꯃꯅ ꯂꯧꯅꯍꯟꯗꯨꯅ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯕꯨ ꯄꯔꯤꯡ ꯑꯃꯗ ꯑꯊꯣꯏ ꯑꯍꯦꯟ ꯅꯥꯏꯍꯟꯗꯅ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯑꯃꯒ ꯑꯃꯒ ꯃꯔꯤ ꯂꯩꯅꯍꯟꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯈꯥ ꯄꯣꯟꯅꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯤꯛ ꯂꯦꯡꯕꯒꯨꯝꯅ ꯂꯤꯛꯂꯨ ꯃꯊꯪ ꯃꯊꯪ ꯄꯔꯦꯡ ꯂꯦꯡꯕꯒꯨꯝꯅ ꯃꯁꯛ ꯑꯣꯏꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯁꯛꯅꯤ ꯍꯥꯏꯕꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯐꯣꯡꯗꯣꯛꯄꯤꯕꯅꯤ꯫ 13 ꯁꯨꯕꯗ ꯈꯝꯅꯨꯡ ꯌꯥꯏꯊꯣꯡ ꯃꯤꯊꯦꯝꯕꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯏꯃꯥ ꯅꯍꯥꯛꯀꯤ ꯁꯛꯂꯣꯟ ꯌꯥꯝꯕꯅ ꯇꯥꯏꯕꯪꯒꯤ ꯍꯛꯆꯥꯡꯅ ꯁꯤꯔꯝꯗꯥꯏꯗ ꯊꯋꯥꯏ ꯄꯨꯝꯅꯃꯛꯅ ꯆꯪꯖꯐꯝ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯌꯥꯏꯕꯤꯔꯦꯜ ꯁꯤꯗꯕꯒꯤ ꯃꯅꯥꯛ ꯈꯝꯅꯨꯡ ꯁꯋꯥ ꯑꯁꯤ ꯂꯝꯗꯝ ꯄꯥꯡꯅ ꯄꯨꯕꯤꯗꯨꯅ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅ ꯄꯨꯅꯅꯕ ꯊꯦꯝꯗꯨꯅ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯕꯗꯁꯨ ꯈꯝꯅꯨꯡ ꯀꯤꯀꯣꯏ ꯂꯧꯋꯣꯟꯕꯤ ꯀꯧꯅ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯤꯕꯤ ꯑꯊꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ꯫ 13 ꯁꯨꯕꯗ ꯇꯥꯏꯕꯪ ꯊꯋꯥꯏ ꯃꯤꯄꯣꯛꯄꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜ ꯊꯝꯖꯒꯦ꯫ ꯇꯦꯡꯕꯥꯟꯕꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯤ ꯍꯥꯏꯅꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯄꯣꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯄꯨꯀꯣꯛꯅꯤ ꯍꯥꯏꯅ ꯁꯣꯟꯅꯔꯤꯕ ꯏꯕꯨꯙꯧ ꯀꯣꯟꯖꯤꯟ ꯆꯨꯛꯊꯕ ꯄꯥꯈꯪꯕ ꯃꯍꯥꯛꯄꯨ ꯊꯥꯕꯨꯝ ꯇꯔꯥ ꯅꯥꯎꯄꯨꯗꯨꯅ ꯄꯣꯛꯄꯤꯔꯤꯕꯤ ꯃꯤ ꯂꯥꯏ ꯈꯤꯕꯤꯛꯀꯤ ꯑꯍꯥꯟꯕ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯑꯣꯏꯅꯕꯕꯨ ꯁꯦꯝꯗꯨꯅ ꯄꯣꯛꯍꯟꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯊꯪꯗ 15 ꯁꯨꯕꯗ ꯂꯥꯡꯄꯟ ꯑꯁꯤ ꯈꯣꯏ ꯀꯨꯝꯕꯤꯌꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯊꯝꯖꯒꯦ꯫ ꯏꯃꯥ ꯅꯍꯥꯛꯇꯤ ꯂꯥꯞꯅꯁꯨ ꯂꯩꯕꯤ ꯅꯛꯅꯁꯨ ꯂꯩꯕꯤꯅꯤ ꯅꯛꯃꯟꯗꯅ ꯎꯗꯕꯤ ꯃꯐꯝ ꯈꯨꯗꯤꯡ ꯁꯟꯅ ꯁꯤꯟꯅ ꯂꯩꯉꯝꯕꯤꯅꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯂꯩꯉꯝꯂꯛꯄꯅꯣ ꯑꯃꯗꯤ ꯀꯩꯗꯧꯉꯩ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯃꯥꯕꯨ ꯂꯣꯏꯈꯤꯒꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯉꯝꯗꯦ ꯍꯥꯏꯕꯕꯨ ꯑꯁꯤ ꯈꯣꯏꯗ ꯄꯥꯟꯗꯝ ꯂꯥꯛꯂꯒ ꯏꯃꯥ ꯅꯍꯥꯛꯄꯨ ꯂꯥꯡꯕꯟ ꯊꯥꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕꯗꯤ ꯎꯔꯒ ꯑꯃꯗꯤ ꯃꯍꯨꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯈꯪꯂꯒ ꯀꯗꯥꯏꯗꯒꯤ ꯄꯥꯏꯔꯛꯄꯅꯣ ꯈꯪꯗꯕ ꯃꯄꯨꯟꯁꯤ ꯂꯣꯏꯔꯒ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯁꯤ ꯈꯣꯏ ꯀꯨꯝꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯕꯅꯤ꯫ ꯃꯊꯪꯗ 13 ꯁꯨꯕ ꯃꯤꯡꯈꯩꯔꯦꯜꯗ ꯑꯃꯨꯛ ꯊꯝꯖꯒꯦ꯫ ꯊꯧꯖꯥꯟ ꯂꯟꯀꯨ ꯇꯥꯏꯍꯦꯟꯇꯕꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯅꯍꯥꯛꯀꯤ ꯅꯊꯧꯖꯥꯜꯒꯤ ꯃꯇꯤꯛꯄꯨ ꯁꯤꯡꯊꯥꯗꯨꯅ ꯂꯣꯏꯉꯝꯗꯕꯤꯅꯤ ꯏꯃꯥ ꯅꯍꯥꯛꯅ ꯇꯥꯏꯕꯪꯗ ꯍꯦꯛ ꯍꯧꯔꯛꯉꯩꯗꯒꯤ ꯅꯊꯧꯖꯥꯜ ꯀꯌꯥ ꯉꯁꯤ ꯐꯥꯎꯕꯗ ꯌꯦꯟꯊꯕꯗ ꯑꯆꯧ ꯑꯄꯤꯛ ꯈꯥꯏꯗꯅ ꯑꯋꯥꯠ ꯑꯍꯦꯟ ꯅꯥꯏꯍꯟꯗꯅ ꯌꯦꯟꯕꯤ ꯄꯤꯕꯤꯔꯛꯄꯕꯨ
ꯂꯣꯏꯔꯦ ꯀꯧꯕ ꯃꯗꯥꯏꯗꯦ ꯂꯣꯏꯅꯥꯏꯗꯦ ꯍꯥꯏꯕꯕꯨ ꯃꯇꯥꯡꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ꯫ ꯑꯗꯨꯒ 13 ꯁꯨꯕꯗ ꯍꯨꯌꯦꯜ ꯂꯥꯂꯩꯃꯂꯟ ꯀꯨꯕꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯏꯃꯥ ꯅꯍꯥꯛꯀꯤ ꯅꯇꯤꯛ ꯅꯌꯥꯏꯗꯤ ꯑꯉꯛꯄꯒꯤ ꯄꯟꯊꯦꯡ ꯂꯩꯇꯕꯤꯅꯤ꯫ ꯏꯃꯥ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯌꯦꯠꯈꯥꯏ ꯊꯤꯟꯒꯥꯏꯔꯛꯄ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯒꯦ ꯌꯦꯛꯅ ꯁꯔꯧ ꯁꯤꯟꯗꯨꯅ ꯑꯐꯕ ꯑꯆꯨꯝꯕꯕꯨ ꯃꯥꯡꯍꯟꯒꯦ ꯈꯟꯅ ꯂꯥꯛꯄ ꯁꯔꯣꯏ ꯃꯤꯅꯝꯕ ꯉꯥꯔꯣꯏ ꯐꯠꯇꯕ ꯃꯤꯁꯧ ꯆꯪꯕ ꯇꯤꯟꯀꯝ ꯂꯥꯏꯀꯝ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯆꯕ ꯉꯝꯖꯅꯕ ꯁꯥꯒ ꯂꯥꯟꯕ ꯊꯦꯡꯅꯗꯨꯅ ꯂꯥꯟꯒꯤ ꯃꯁꯛꯀꯨꯝꯅ ꯑꯆꯨꯝꯕ ꯊꯤꯖꯕꯗ ꯃꯇꯦꯡ ꯑꯣꯏꯍꯟꯅꯅꯕ ꯍꯨꯌꯦꯜ ꯂꯥꯂꯣꯡ ꯀꯌꯥꯒꯤ ꯂꯧꯁꯤꯡ ꯊꯧꯅꯥ ꯀꯌꯥ ꯊꯧꯖꯥꯟ ꯄꯤꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯏꯃꯥ ꯅꯍꯥꯛꯀꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯂꯥꯂꯩꯃ ꯍꯥꯏꯅꯁꯨ ꯀꯧꯅꯩꯗꯣ꯫ ꯑꯁꯤꯒꯨꯝꯕꯤ ꯏꯃꯥ ꯑꯁꯤꯅ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯃꯈꯜ ꯃꯈꯥ ꯀꯌꯥ ꯇꯥꯛꯄꯤꯗꯨꯅ ꯈꯣꯌꯨꯝ ꯑꯃꯗꯤ ꯇꯥꯏꯕꯪꯁꯤꯡꯕꯨ ꯐꯠꯇꯕ ꯃꯤꯁꯧ ꯆꯪꯕꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯔꯤꯌꯦ ꯍꯥꯏꯕꯕꯨ ꯃꯇꯥꯡꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ꯫ 19 ꯁꯨꯕꯗ ꯋꯥꯏꯂ ꯁꯥꯂꯩꯃ ꯁꯥꯀꯨꯕꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜ ꯑꯃꯨꯛ ꯊꯝꯖꯒꯦ꯫ ꯑꯃꯨꯛꯁꯨ ꯏꯃꯥ ꯅꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯟꯗꯤ ꯇꯥꯏꯕꯪ ꯑꯃꯁꯨꯡ ꯈꯣꯌꯨꯝꯁꯤꯡ ꯈꯛꯇꯗ ꯅꯠꯇꯦꯗꯣ꯫ ꯃꯍꯧꯁꯥ ꯀꯧꯕꯤ ꯑꯣꯏꯅ ꯂꯩꯕꯤꯗꯨꯅ ꯃꯍꯧꯁꯥ ꯃꯍꯥꯛꯀꯤ ꯃꯊꯥꯅꯨꯡꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯈꯣꯡ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯁꯥꯒꯤ ꯁꯛꯀꯨꯝꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯁꯥꯗ ꯄꯤꯅꯕ ꯍꯧꯅꯕ ꯊꯧꯖꯥꯟ ꯄꯨꯝꯕ ꯄꯤꯅꯕꯤꯗꯨꯅ ꯃꯈꯣꯏꯅ ꯍꯤꯡꯖꯕ ꯉꯝꯅꯅꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯍꯥꯞꯄꯤꯔꯤ꯫ ꯃꯍꯧꯁꯥꯒꯤ ꯈꯜ ꯉꯥꯛꯍꯜꯂꯤ ꯍꯥꯏꯕꯒꯤ ꯁꯥ ꯑꯣꯏꯕ ꯀꯌꯥꯒꯤꯁꯨ ꯁꯥꯔꯩꯃ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯕꯤꯔꯤꯌꯦ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ꯫ ꯑꯗꯨꯒ 19 ꯁꯨꯕꯗ ꯂꯩꯇꯣꯡ ꯈꯨꯗꯤꯡ ꯃꯤꯠꯌꯦꯡꯕꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡ ꯑꯃꯨꯛ ꯊꯝꯖꯒꯦ꯫ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯃꯍꯥꯛꯇꯤ ꯃꯍꯧꯁꯥ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯕꯅ ꯃꯐꯝ ꯑꯃꯠꯇꯕꯨ ꯃꯤꯔꯥꯏꯗꯦ, ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯗꯦ, ꯊꯋꯥꯏ ꯄꯥꯟꯕ ꯄꯥꯟꯗꯕ ꯏꯃꯥ ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯇꯦꯗꯣ꯫ ꯑꯅꯦꯝ ꯑꯋꯥꯡ ꯑꯀꯨꯠ ꯑꯇꯣꯡ ꯂꯩꯀꯨ ꯂꯩꯔꯥꯏ ꯈꯨꯗꯤꯡꯃꯛ ꯏꯃꯥ ꯅꯪꯅ ꯅꯥꯎꯌꯣꯛꯇꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃ ꯑꯣꯏꯅ ꯂꯧꯍꯟꯕꯤꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯌꯦ ꯍꯥꯏꯕꯕꯨ ꯐꯣꯡꯗꯣꯛꯄꯤꯕꯅꯤ꯫ 20 ꯁꯨꯕꯗ ꯃꯥꯏꯀꯩ ꯇꯂꯥ ꯑꯣꯏꯔꯤꯕꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯊꯝꯖꯒꯦ꯫ ꯏꯃꯥ ꯃꯍꯥꯛꯇꯒꯤ ꯑꯣꯏꯍꯟꯈꯤꯕ ꯊꯣꯛꯍꯟꯈꯤꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯀꯧꯕꯤ ꯏꯃꯥꯒꯤ ꯃꯥꯏꯀꯩ ꯇꯔꯥ ꯍꯥꯏꯕꯗꯤ ꯆꯤꯊꯦꯛ ꯃꯔꯤ, ꯅꯥꯛ ꯃꯔꯤ ꯑꯁꯤꯒ ꯂꯣꯏꯅꯔꯤꯕ ꯃꯊꯛ ꯃꯈꯥ ꯍꯥꯏꯅ ꯈꯪꯅꯕ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤꯗ ꯆꯠꯂꯨꯕ ꯌꯦꯡꯂꯨꯕ ꯊꯤꯔꯨꯕ ꯈꯨꯗꯤꯡꯗ ꯃꯍꯧꯁꯥ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯕꯤꯔꯤꯌꯦ ꯍꯥꯏꯕꯗꯤ ꯏꯃꯥ ꯃꯍꯥꯛꯅ ꯂꯩꯇꯕ ꯃꯐꯝ ꯑꯃꯠꯇꯕꯨ ꯂꯩꯇꯦ ꯍꯥꯏꯕ ꯑꯁꯤꯕꯨ ꯃꯥꯏꯀꯩ ꯇꯔꯥꯒꯤ ꯁꯛꯇꯝ ꯑꯣꯏꯍꯟꯕꯤꯔꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯤ꯫ 21 ꯁꯨꯕꯗ ꯆꯦꯡꯂꯧ ꯃꯤꯠꯀꯣꯏ ꯌꯥꯡꯃꯥꯕꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯊꯝꯖꯒꯦ꯫ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯃꯍꯥꯛꯇꯤ ꯂꯥꯡꯑꯣꯟ ꯁꯥꯌꯣꯟ ꯌꯥꯝꯕꯤꯅꯤ꯫ ꯏꯃꯥ ꯃꯍꯥꯛꯅ ꯂꯩꯇꯕ ꯃꯐꯝ ꯂꯩꯇꯕꯅ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯎꯉꯝꯕꯤꯅꯤ꯫ ꯃꯇꯝ ꯈꯨꯗꯤꯡ ꯏꯅꯧ ꯇꯅꯧꯗꯨꯅ ꯂꯩꯔꯕ ꯃꯍꯧꯁꯥ ꯀꯧꯕꯤ ꯏꯃꯥ ꯅꯍꯥꯛꯀꯤ ꯅꯤꯡꯊꯤꯔꯕ ꯃꯥꯏꯊꯣꯡꯗ ꯂꯩꯇꯦꯡꯂꯕꯤ ꯅꯤꯡꯊꯤꯕ ꯃꯤꯁꯅꯥ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯀꯣꯏꯔꯥꯎꯅꯕꯤ ꯃꯤꯠꯀꯤ ꯃꯈꯣꯏꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯊꯣꯛꯂꯤꯕ ꯇꯧꯔꯤꯕ ꯈꯨꯗꯤꯡ ꯑꯃꯠꯇ ꯆꯤꯊꯗꯅ ꯆꯣꯛꯊꯕ ꯂꯩꯇꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯅꯤ, ꯎꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ꯫ 22 ꯁꯨꯕꯗ ꯁꯥꯃꯨꯈꯨꯠꯐꯥꯡ ꯑꯍꯦꯟꯕꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯊꯝꯖꯒꯦ꯫ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯃꯍꯥꯛꯇꯤ ꯇꯥꯏꯕꯪ ꯃꯇꯧꯒꯨꯝꯅ ꯌꯦꯡꯕꯗ ꯈꯣꯌꯨꯝ ꯈꯨꯠꯁꯥ ꯇꯅꯧ ꯇꯅꯧꯅ ꯅꯤꯡꯊꯤ ꯊꯣꯏꯕꯤ ꯄꯥꯝꯕꯣꯝ ꯑꯅꯤꯗꯪ ꯄꯥꯟꯅ ꯎꯖꯔꯕꯁꯨ ꯇꯧꯊꯣꯔꯛꯄ ꯑꯃꯗꯤ ꯎꯠꯊꯣꯔꯛꯄ ꯃꯇꯤꯛ ꯃꯌꯥꯏꯗꯤ ꯈꯣꯌꯨꯝ ꯈꯨꯗꯤꯡꯅ ꯄꯥꯏꯉꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯨꯅ ꯄꯥꯏꯉꯝꯕꯤꯅꯤ꯫ ꯅꯤꯡꯕꯒ ꯑꯣꯏꯔꯛꯄꯒ ꯇꯧꯍꯟꯅꯤꯡꯕꯒ ꯇꯧꯔꯛꯄꯒꯅ ꯍꯥꯟꯕꯤ ꯈꯨꯠꯂꯩ ꯊꯨꯕꯤ ꯈꯣꯡꯍꯥꯏ ꯀꯟꯕꯤꯅꯤ꯫ ꯂꯥꯟꯐꯝꯗ ꯁꯥꯔꯣꯏ ꯌꯦꯛꯅꯕ ꯂꯤꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯕꯗ ꯃꯤꯠꯅ ꯀꯨꯞꯄꯗ ꯁꯥꯔꯣꯏ ꯄꯨꯝꯕ ꯃꯥꯡꯍꯟꯕ ꯉꯝꯕꯤ, ꯈꯨꯠꯂꯩ ꯊꯨꯕꯤ ꯊꯥꯡꯍꯥꯏ ꯀꯟꯕꯤ ꯏꯃꯥꯒꯤ ꯍꯨꯌꯦꯜ ꯂꯥꯂꯣꯡ ꯈꯨꯠꯂꯥꯏꯕꯨ ꯃꯤꯠꯐꯝ ꯍꯣꯡꯐꯝ ꯍꯣꯡꯉꯝꯗꯦꯗꯣ ꯍꯥꯏꯕꯕꯨ ꯐꯣꯡꯗꯣꯛꯄꯕꯨ ꯁꯥꯃꯨꯈꯨꯠꯐꯥꯡ ꯑꯍꯦꯟꯕꯤꯅꯤ ꯍꯥꯏꯅ ꯁꯩꯊꯥꯕꯤꯕꯅꯤ꯫ ꯃꯊꯪꯗ ꯑꯩꯈꯣꯏꯅ 23 ꯁꯨꯕꯗ ꯑꯃꯨꯛ ꯊꯝꯖꯒꯦ꯫ ꯈꯨꯠꯐꯥꯡ ꯈꯨꯗꯤꯡ ꯈꯨꯠꯁꯨꯕꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯏꯃꯥ ꯃꯥꯒꯤ ꯈꯨꯠꯁꯥ ꯈꯨꯗꯤꯡꯗ ꯈꯨꯠꯂꯥꯏ ꯁꯨꯅ ꯄꯥꯏꯕꯤꯅꯤ꯫ ꯂꯥꯟꯐꯝꯗ ꯁꯥꯔꯣꯏ ꯌꯦꯛꯅꯕ ꯂꯤꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯕꯗ ꯃꯤꯠꯅ ꯀꯨꯞꯄꯗ ꯁꯥꯔꯣꯏ ꯄꯨꯝꯕ ꯃꯥꯡꯍꯟꯕ ꯉꯝꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯌꯨꯝ ꯀꯅꯥꯅ ꯈꯪꯉꯝꯗ꯭ꯔꯕ
ꯑꯔꯨꯕ ꯍꯤ ꯌꯥꯏ ꯆꯪꯈꯣꯟꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯅꯤꯡꯁꯤꯡꯕꯗ ꯌꯧꯍꯜꯂꯛꯄꯤ ꯏꯃꯥꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯃꯇꯤꯛ ꯃꯌꯥꯏꯕꯨ ꯁꯩꯊꯥꯖꯕ ꯋꯥꯍꯩ ꯄꯔꯦꯡ 24 ꯁꯨꯕꯗ ꯈꯣꯏꯃꯣꯝ ꯄꯨꯝꯅ ꯁꯣꯡꯀꯦꯕꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯂꯥꯏꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯈꯨꯗꯤꯡꯃꯛꯅ ꯍꯧꯔꯛꯐꯝ ꯑꯣꯏꯕꯤꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛ ꯃꯔꯨ ꯑꯣꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯄꯨꯝꯅꯃꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯣꯏꯔꯤꯕꯤ ꯑꯊꯣꯏꯕꯤ ꯏꯃꯥ ꯅꯪꯕꯨ ꯎꯖꯕꯗ ꯈꯣꯌꯨꯝ ꯂꯌꯥꯝ ꯄꯨꯝꯕꯅ ꯊꯧꯒꯜꯂꯣꯟ ꯀꯥꯏꯗꯅ ꯈꯨꯔꯨꯝꯖꯔꯤꯕꯤꯅꯤ ꯑꯇꯤꯡꯀꯣꯛꯀꯤ ꯂꯥꯡꯑꯣꯟ ꯑꯣꯏꯔꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯃꯛꯅ ꯊꯧꯒꯟ ꯆꯪꯖꯔꯤꯕꯤ ꯍꯦ ꯏꯃꯥ ꯑꯊꯣꯏꯕꯤ ꯅꯍꯥꯛꯄꯨ ꯈꯣꯌꯨꯝ ꯄꯨꯟꯅ ꯍꯨꯞꯅ ꯄꯨꯛꯅꯤꯡ ꯃꯁꯣꯡ ꯀꯥꯡꯅ ꯀꯤꯖꯔꯤꯕꯤꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ 25 ꯁꯨꯕꯗ ꯆꯤꯉꯨ ꯅꯍꯤꯛ ꯁꯥꯡ ꯁꯣꯡꯀꯥꯡꯕꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯑꯃꯨꯛ ꯊꯝꯖꯒꯦ ꯑꯩꯈꯣꯏꯅ ꯇꯦꯡꯕꯥꯟꯕꯗ ꯂꯩꯔꯤꯕ ꯈꯣꯌꯨꯝ ꯂꯥꯏꯔꯨꯞ ꯇꯤꯂꯨꯞ ꯑꯃꯗꯤ ꯁꯥꯔꯣꯏ ꯄꯨꯝꯅꯃꯛꯅ ꯍꯨꯞꯅ ꯏꯃꯥ ꯅꯍꯥꯛꯀꯤ ꯅꯇꯤꯛ ꯅꯌꯥꯏꯕꯨ ꯈꯪꯖꯕꯅꯤꯅ ꯏꯃꯥ ꯅꯍꯥꯛꯀꯤ ꯃꯤꯡꯂꯦꯟ ꯑꯊꯣꯏꯕ ꯑꯁꯤꯇꯪ ꯇꯥꯕꯗ ꯊꯛ ꯊꯛ ꯅꯤꯛꯅ ꯀꯤꯅ ꯂꯨꯝꯅ ꯂꯧꯅꯔꯤꯕꯤꯅꯤ ꯅꯍꯥꯛꯀꯤ ꯈꯣꯌꯨꯝ ꯂꯥꯏꯔꯨꯞ ꯇꯤꯂꯨꯞ ꯄꯨꯝꯅꯃꯛꯅ ꯑꯔꯥꯟ ꯑꯍꯣꯏꯕꯨ ꯇꯧꯔꯨꯔꯕꯗꯤ ꯏꯃꯥꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯇꯦꯡꯕꯥꯜꯂꯛꯀꯅꯤ ꯇꯦꯛꯆꯥꯛ ꯐꯪꯖꯒꯅꯤ ꯈꯟꯅ ꯇꯨꯖꯨꯡꯅ ꯃꯁꯣꯡ ꯈꯥꯡꯅꯕꯤꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ 26 ꯁꯨꯕꯗ ꯋꯥꯡꯄꯜ ꯆꯥꯛꯆꯥ ꯆꯥꯔꯤꯕꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯏꯃꯥ ꯅꯍꯥꯛꯇꯤ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯕꯨ ꯅꯥꯎꯌꯨꯛ ꯅꯥꯎꯈꯣꯟꯕꯤꯗꯅ ꯊꯋꯥꯏ ꯄꯥꯟꯕ ꯃꯈꯜ ꯃꯈꯥ ꯀꯌꯥ ꯑꯁꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯝꯕ ꯃꯔꯝꯅ ꯏꯃꯥ ꯅꯍꯥꯛꯀꯤ ꯆꯥꯛꯆꯥꯗꯤ ꯑꯊꯣꯏꯕꯤꯅꯤ ꯃꯆꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯕ ꯆꯤꯟꯖꯥꯛꯄꯨ ꯍꯥꯏꯕꯗꯤ ꯇꯦꯡꯕꯥꯟꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯇꯥꯏꯕꯪ ꯃꯤꯠꯅ ꯎꯉꯝꯗ꯭ꯔꯕ ꯇꯥꯏꯕꯪ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛꯅ ꯍꯤꯡꯕꯗ ꯆꯪꯂꯤꯕ ꯆꯤꯟꯖꯥꯛꯄꯨ ꯏꯃꯥ ꯅꯪꯅ ꯆꯥꯏꯔꯤꯕꯤꯅꯤ ꯍꯥꯏꯕꯗꯤ ꯁꯨꯡꯗꯨꯅ ꯄꯨꯊꯣꯛꯄꯤꯗꯨꯅ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯅ ꯏꯃꯥ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯐꯪꯖꯔꯤꯕꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ 28 ꯁꯨꯕꯗ ꯀꯣꯔꯧ ꯐꯥꯟꯗ ꯋꯥꯡꯐꯝꯕꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯊꯝꯖꯒꯦ ꯑꯗꯨꯉꯩ ꯃꯥꯂꯦꯝ ꯂꯩꯁꯦꯝꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯂꯩꯊꯛꯂꯣꯟꯗ ꯈꯣꯌꯨꯝꯁꯤꯡꯅ ꯂꯥꯌꯥꯝ ꯈꯨꯟꯗꯥ ꯂꯩꯇꯥꯔꯉꯩꯗꯒꯤ ꯍꯧꯅ ꯑꯋꯥꯡꯕ ꯇꯔꯪ ꯃꯥꯂꯪꯊꯛꯇ ꯂꯩꯆꯤꯟ ꯈꯣꯡꯅꯦꯠꯅꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯋꯥꯡꯕ ꯇꯔꯪ ꯅꯣꯡꯊꯛꯀꯤ ꯃꯀꯣꯏꯗ ꯋꯥꯡꯅ ꯊꯥꯕ ꯁꯅꯥꯒꯤ ꯐꯝꯕꯥꯟꯗ ꯐꯝꯗꯦꯡꯂꯛꯂꯕꯤ ꯂꯩꯃꯔꯦꯜ ꯑꯊꯣꯏꯕꯤ ꯏꯃꯥꯅꯤ ꯏꯃꯥ ꯃꯍꯥꯛꯇꯤ ꯂꯥꯏꯔꯦꯝꯕꯤ ꯈꯨꯗꯤꯡꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯤ ꯍꯦꯟꯅ ꯊꯣꯏꯅ ꯑꯋꯥꯡꯕꯤ ꯑꯗꯨꯒꯨꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯐꯝꯕꯥꯜꯗ ꯉꯥꯟꯊꯣꯏꯕꯤꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ 29 ꯁꯨꯕꯗ ꯍꯣꯝꯂꯦꯜ ꯅꯣꯡꯐꯥꯏ ꯆꯪꯉꯝꯇꯕꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯁꯤꯒꯤ ꯋꯥꯡꯂꯣꯜ ꯑꯃꯨꯛ ꯊꯝꯖꯒꯦ ꯍꯣꯝꯂꯦꯜ ꯍꯥꯏꯕꯗꯤ ꯑꯀꯟꯕ ꯁꯥꯐꯨꯒ ꯂꯣꯏꯅꯅ ꯁꯤꯠꯂꯤꯕ ꯍꯣꯝꯂꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨꯁꯤꯡꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯔꯤ ꯑꯁꯤꯒꯨꯝꯕ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨꯅ ꯏꯃꯥ ꯃꯥꯒꯤ ꯃꯁꯥꯗ ꯌꯩꯔꯕꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯃꯇꯤꯛ ꯃꯌꯥꯏꯒ ꯂꯣꯏꯅꯅ ꯍꯦꯟꯅ ꯑꯗꯨꯝ ꯉꯥꯟꯊꯣꯏꯗꯨꯅ ꯆꯤꯡ ꯂꯦꯝꯅ ꯂꯩꯕ ꯉꯝꯕꯤꯅꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨ ꯑꯃꯗꯤ ꯏꯔꯥꯎꯈꯣꯜ ꯈꯨꯗꯤꯡꯃꯛ ꯏꯃꯥ ꯃꯉꯣꯟꯗꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯇꯤꯛ ꯃꯌꯥꯏ ꯑꯣꯏꯅꯕꯤꯅꯤ ꯑꯗꯨꯅ ꯅꯨꯡꯁꯤꯠ ꯑꯁꯤꯕꯨ ꯅꯨꯡꯁꯥꯅ ꯁꯥꯔꯒ ꯂꯩꯆꯤꯜꯅ ꯃꯥꯡꯈꯤꯕ ꯑꯗꯨꯒꯨꯝꯅ ꯍꯨꯝꯂꯛꯂꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯅꯨꯡꯁꯤꯠꯄꯨ ꯃꯥꯡꯍꯟꯗꯅ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯡꯒꯤ ꯊꯋꯥꯏ ꯃꯁꯛ ꯑꯣꯏꯍꯜꯂꯤꯕꯤꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯔꯤ ꯑꯗꯨꯒ 29 ꯁꯨꯕꯗ ꯍꯥꯝꯂꯦꯜ ꯁꯤꯐꯥ ꯆꯥꯏꯍꯟꯇꯕꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯏꯃꯥ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏꯗꯤ ꯀꯌꯥꯃꯨꯛ ꯂꯩꯕꯒꯦ ꯍꯥꯏꯕꯕꯨ ꯀꯨꯞꯈ꯭ꯔꯕ ꯂꯩꯆꯤꯜꯒꯤ ꯃꯆꯥꯛ ꯑꯣꯏꯔꯤꯕ ꯃꯅꯤꯜꯒꯤ ꯁꯔꯨꯛ ꯑꯣꯏꯕꯁꯤꯡꯒꯤ ꯃꯊꯛꯇ ꯈꯣꯡꯅꯦꯠꯅꯗꯨꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯈꯣꯡꯗꯣꯏꯕ ꯉꯝꯕꯤꯅꯤ ꯑꯁꯤꯒꯨꯝꯕ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏꯒꯤ ꯃꯆꯥꯛꯁꯤꯡ ꯑꯁꯤꯗꯒꯤ ꯇꯥꯏꯕꯪꯒꯤ ꯊꯋꯥꯏ ꯄꯥꯟꯕ ꯀꯌꯥ ꯄꯣꯛꯄꯤꯔꯤꯕꯤ ꯀꯨꯞꯈ꯭ꯔꯕ ꯃꯅꯤꯜ ꯑꯣꯏꯕꯁꯤꯡꯕꯨ ꯂꯦꯝꯅ ꯃꯥꯡꯍꯟꯗꯕꯤ ꯂꯩꯆꯤꯜꯒꯤ ꯃꯁꯛ ꯃꯥꯡꯍꯟꯗꯕꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯄꯤꯕꯅꯤ 30 ꯁꯨꯕꯗ ꯐꯨꯂꯦꯜ ꯅꯨꯡꯀꯤ ꯄꯤꯂꯤꯠ ꯈꯣꯝꯕꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯐꯨꯂꯦꯜ ꯍꯥꯏꯕꯗꯤ ꯑꯊꯣꯏꯕ ꯑꯍꯦꯟꯕ ꯆꯐꯨ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯊꯣꯞ ꯑꯁꯤꯕꯨ ꯌꯣꯛꯄꯤꯔꯤꯕ ꯀꯣꯛꯀꯤ ꯇꯨꯝꯕꯥ ꯆꯐꯨ ꯑꯁꯤꯕꯨ ꯍꯥꯏꯕꯅꯤ ꯑꯁꯤꯒꯨꯝꯕ ꯑꯊꯣꯏꯕ ꯇꯥꯏꯕꯪꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯥꯞꯄꯤꯗꯨꯅ ꯇꯥꯏꯕꯪꯒꯤ ꯀꯣꯛꯂꯦꯟ ꯅꯨꯡꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯧꯁꯤꯡ ꯊꯧꯅꯥ ꯀꯌꯥ ꯂꯣꯏꯅꯥꯏꯗꯅ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯆꯣꯟꯅ ꯋꯥꯈꯜ ꯈꯜꯂꯤꯕ ꯃꯈꯩ ꯂꯧꯁꯤꯡ ꯄꯤꯅꯕꯤꯔꯤꯕꯤꯅꯤ ꯑꯄꯤꯛꯄ ꯊꯣꯞꯀꯤ ꯁꯤꯡꯂꯤꯁꯤꯡꯗ ꯇꯣꯡꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯁꯧꯗꯨꯅ ꯏꯃꯥ ꯅꯪꯒꯤ ꯅꯇꯤꯛ ꯅꯌꯥꯏꯅ ꯇꯥꯏꯕꯪꯒꯤ ꯂꯧꯁꯤꯡ ꯍꯥꯞꯄꯤꯔꯤꯌꯦ ꯍꯥꯏꯕꯒꯤ ꯄꯤꯔꯤꯠ ꯈꯣꯝꯕꯤ ꯍꯥꯏꯅꯁꯨ ꯃꯤꯡꯀꯧꯅꯔꯤꯕꯤꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯆꯕꯅꯤ
ꯀꯨꯟꯊ꯭ꯔꯥꯒ ꯃꯥꯊꯣꯏ ꯁꯨꯕꯗ ꯆꯤꯟꯐꯨ ꯇꯥꯏꯊꯣꯡ ꯂꯃꯥꯕꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯊꯝꯖꯒꯦ. ꯇꯦꯡꯕꯥꯟꯕꯒꯤ ꯃꯄꯨꯅ ꯌꯦꯛ ꯇꯔꯦꯠ ꯁꯦꯝꯕꯗ ꯁꯔꯥꯡ ꯂꯩꯁꯥꯡꯅ ꯍꯥꯟꯅ ꯁꯦꯝꯃꯤ. ꯑꯗꯨꯅ ꯏꯃꯥꯕꯨ ꯍꯥꯟꯅ ꯑꯣꯏꯍꯜꯂꯛꯄ ꯃꯔꯝꯅ ꯆꯤꯟꯐꯨ ꯍꯥꯏꯅ ꯇꯦꯡꯊꯥꯅꯩ. ꯑꯗꯨꯒꯨꯝꯕ ꯍꯥꯟꯅ ꯁꯦꯝꯂꯛ ꯑꯣꯏꯍꯜꯂꯛꯂꯕꯤ ꯂꯝ ꯄꯨꯝꯅꯃꯛꯀꯤ ꯃꯄꯤ ꯑꯣꯏꯕꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯥꯏꯕꯪꯒꯤ ꯃꯆꯤꯟꯗ ꯇꯣꯡꯗꯨꯅ ꯇꯥꯏꯕꯪ ꯊꯋꯥꯏ ꯄꯥꯟꯕ ꯑꯗꯨꯅ ꯈꯣꯡꯂꯤ ꯂꯥꯎꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯂꯧꯁꯤꯡ ꯄꯥꯡꯒꯜ ꯑꯣꯏꯅꯔꯤꯕ ꯂꯣꯜ ꯈꯣꯟꯊꯣꯛ ꯑꯃꯗꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌꯥꯕꯨꯁꯨ ꯐꯣꯡꯗꯣꯛꯍꯟꯕꯒꯤ ꯊꯧꯅꯥ ꯄꯤꯅꯕꯤꯔꯤꯕꯤ ꯑꯊꯣꯏꯕꯤ ꯄꯂꯦꯝ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ. ꯀꯨꯟꯊ꯭ꯔꯥꯒ ꯅꯤꯊꯣꯏ ꯁꯨꯕꯗ ꯊꯨꯞꯅ ꯂꯩꯄꯤ ꯂꯥꯏꯈꯨꯂꯦꯝꯕꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯑꯃꯨꯛ ꯊꯝꯖꯒꯦ. ꯇꯥꯏꯕꯪꯒꯤ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛꯅ ꯎꯖꯕ ꯐꯪꯖꯔꯤꯕ ꯇꯥꯖꯕ ꯐꯪꯖꯔꯤꯕ ꯑꯃꯗꯤ ꯉꯥꯡꯖꯕ ꯉꯝꯖꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯇꯤꯛ ꯃꯄꯥ ꯂꯩꯇ꯭ꯔꯕꯤ ꯏꯃꯥ ꯃꯍꯥꯛꯅ ꯈꯨꯈ꯭ꯔꯕ ꯆꯦꯡꯏꯟ ꯎꯇꯣꯡꯁꯤꯡ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯇꯥꯡꯁꯝꯂꯤ ꯀꯌా ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯅꯞꯇꯨꯅ ꯌꯥꯎꯔꯒ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯅ ꯉꯥꯡꯖꯕ ꯁꯛꯆꯕ ꯂꯥꯎꯖꯕ ꯎꯖꯕ ꯃꯅꯝ ꯅꯝꯖꯕ ꯑꯃꯗꯤ ꯇꯥꯖꯕ ꯉꯝꯖꯔꯤꯕꯅꯤ. ꯁꯦꯡꯅ ꯐꯥꯛꯅ ꯊꯤꯔꯕꯁꯨ ꯊꯤꯕꯗ ꯈꯪꯗꯕꯤ ꯂꯥꯏꯆꯅꯨ ꯄꯨꯝꯅꯃꯛꯇꯒꯤ ꯂꯦꯝꯖꯕꯤ ꯏꯃꯥꯔꯦꯜꯅꯦ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ. ꯑꯗꯨꯒ ꯀꯨꯟꯊ꯭ꯔꯥꯍꯨꯝꯗꯣꯏ ꯁꯨꯕꯗ ꯂꯩꯁꯨꯞ ꯂꯩꯁꯣꯏ ꯈꯣꯝꯂꯤꯕꯤ ꯍꯥꯏꯕꯒꯤ ꯋꯥꯡꯂꯣꯜ ꯊꯝꯖꯒꯦ. ꯑꯣꯏꯔꯝꯗꯕ ꯂꯩꯔꯝꯗꯕ ꯃꯤꯠꯅ ꯎꯉꯝꯗꯕ ꯀꯌꯥ ꯇꯦꯡꯕꯥꯟꯕ ꯁꯦꯝꯕꯗ ꯀꯨꯞꯂ ꯀꯨꯞꯂꯕ ꯄꯣꯠꯆꯪ ꯀꯌꯥꯕꯨ ꯁꯨꯞꯆꯤꯟ ꯁꯥꯖꯤꯟꯅ ꯀꯥꯟꯅꯔꯝꯗ꯭ꯔꯕ ꯃꯆꯥꯛ ꯀꯌꯥꯕꯨ ꯑꯆꯨꯝꯕ ꯑꯐꯕ ꯑꯑꯣꯏꯕ ꯌꯦꯡꯕꯒꯤ ꯄꯦꯅꯥꯏꯗꯕ ꯀꯌꯥ ꯑꯣꯟꯊꯣꯛꯄꯤꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯈꯣꯝꯖꯤꯟꯕꯤꯔꯤꯕꯤꯅꯤ. ꯏꯃꯥ ꯅꯪꯒꯤ ꯅꯇꯤꯛ ꯅꯌꯥꯏꯗꯒꯤ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯕ ꯉꯝꯕꯤꯅꯤ. ꯆꯤꯡꯊꯣꯔꯛꯇꯨꯅ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯑꯣꯏꯍꯟꯕ ꯉꯝꯖꯈꯤꯕꯅꯤ. ꯏꯃꯥ ꯅꯪꯒꯤ ꯅꯇꯦꯡꯅꯁꯨ ꯑꯣꯏꯖꯕꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ. ꯀꯨꯟꯊ꯭ꯔꯥ ꯃꯔꯤ ꯁꯨꯕꯗ ꯍꯨꯝꯄꯨ ꯅꯥꯂꯦꯡ ꯀꯨꯞꯁꯨꯕꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯇꯥꯏꯕꯪꯅ ꯀꯨꯞꯄꯗꯒꯤꯁꯨ ꯍꯦꯟꯅ ꯀꯨꯞꯂꯦ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯠ ꯑꯁꯤꯒꯤꯗꯒꯤ ꯊꯣꯏꯅ ꯍꯦꯟꯅ ꯀꯨꯞꯈ꯭ꯔꯕ ꯀꯥꯡꯂꯣꯟꯗꯤ ꯃꯇꯝ ꯀꯧꯕ ꯑꯁꯤꯅꯤ. ꯑꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯠ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄ ꯃꯇꯝ ꯀꯧꯕꯕꯨ ꯈꯖꯤꯛꯇꯪ ꯐꯥꯎꯕ ꯃꯥꯡꯍꯟꯗꯅ ꯃꯊꯪ ꯃꯅꯥꯎ ꯄꯔꯦꯡ ꯅꯥꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯕꯕꯨ ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤꯅ ꯐꯣꯡꯗꯣꯛꯄꯤꯔꯤ. ꯀꯨꯟꯊ꯭ꯔꯥ ꯃꯉꯥ ꯁꯨꯕꯗ ꯂꯥꯟꯐꯝ ꯆꯩꯊꯥ ꯈꯥꯡꯐꯥ ꯇꯞꯄꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯏꯪ ꯇꯞꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯃꯇꯤꯛ ꯆꯦꯟꯕꯤ ꯑꯣꯏꯗꯨꯅꯁꯨ ꯈꯣꯌꯨꯝꯁꯤꯡꯒꯤ ꯑꯃꯗꯤ ꯇꯥꯏꯕꯪꯁꯤꯡꯒꯤ ꯃꯥꯡꯅꯅꯕ ꯁꯤꯜꯂꯛꯂꯕ ꯑꯃꯗꯤ ꯈꯣꯌꯨꯝꯁꯤꯡꯒ ꯁꯤꯡꯅꯕꯗ ꯂꯥꯟꯊꯦꯡ ꯆꯩꯅꯥ ꯋꯥꯅ ꯃꯥꯌꯣꯛꯅꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯃꯥ ꯅꯪꯒꯤ ꯅꯇꯤꯛ ꯅꯌꯥꯏꯅ ꯁꯥꯎꯔꯛꯂꯕꯗ ꯂꯩꯃꯔꯦꯜ ꯅꯪꯒꯤ ꯅꯃꯥꯡꯗ ꯃꯥꯏꯔꯣꯡ ꯌꯥꯗꯨꯅ ꯆꯣꯡꯊꯣꯔꯛꯄ ꯍꯤꯡꯆꯥ ꯃꯤꯍꯤꯡꯆꯥ ꯃꯤꯇꯝꯕꯥꯜ ꯁꯥꯔꯣꯏ ꯐꯠꯇꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯁꯤꯡ ꯑꯃꯠꯇꯁꯨ ꯃꯤꯀꯨꯞ ꯐꯥꯅ ꯍꯨꯌꯦꯜ ꯂꯥꯟꯁꯤꯡꯅꯕ ꯉꯝꯍꯟꯗꯅ ꯇꯥꯛꯅ ꯇꯨꯝꯅ ꯍꯥꯠꯉꯝꯕꯤꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯔꯤ. ꯀꯨꯟꯊ꯭ꯔꯥ ꯇꯔꯨꯛ ꯁꯨꯕꯗ ꯍꯨꯌꯦꯜ ꯂꯥꯟꯁꯣꯛ ꯂꯩꯃꯥꯕꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯑꯃꯨꯛ ꯊꯝꯖꯒꯦ. ꯑꯗꯨꯒꯨꯝꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯍꯤꯡꯆꯥ ꯃꯤꯍꯤꯡꯆꯥ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯀꯟꯕ ꯂꯥꯟꯐꯝꯗ ꯁꯃꯥꯟ ꯂꯦꯡꯃꯥꯟꯅꯕ ꯃꯥꯌꯣꯛ ꯌꯥꯗꯨꯅ ꯂꯥꯟꯁꯣꯛꯅꯔꯤꯕ ꯑꯐꯕ ꯑꯃꯗꯤ ꯐꯠꯇꯕ ꯄꯨꯝꯅꯃꯛꯀꯤ ꯃꯊ꯭ꯋꯥꯏꯕꯨ ꯀꯟꯕꯤꯒꯦ ꯀꯟꯕꯤꯔꯣꯏ ꯃꯍꯥꯛꯀꯤ ꯃꯅꯤꯡ ꯑꯣꯏꯔꯤꯕꯤ ꯑꯊꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯇꯅ ꯂꯥꯟꯐꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕꯅꯤ. ꯑꯣꯏꯒꯗꯕ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯑꯣꯏꯈꯤꯕ ꯄꯨꯝꯅꯃꯛꯀꯤ ꯊꯧꯁꯤꯜ ꯏꯃꯥꯅ ꯍꯥꯛꯅ ꯑꯣꯏꯉꯝꯕꯤꯅꯤ ꯍꯥꯏꯕꯕꯨ ꯇꯥꯛꯄꯤꯔꯤ. ꯀꯨꯟꯊ꯭ꯔꯥ ꯇꯔꯦꯠ ꯁꯨꯕꯗ ꯄꯥꯝꯕꯣꯝ ꯈꯨꯠꯁꯨ ꯁꯤꯡꯊꯥ ꯉꯝꯇꯕꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒꯨꯝꯕ ꯑꯉꯛꯄꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯔꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯇꯥꯛꯅ ꯇꯨꯝꯅ ꯃꯥꯡꯍꯟꯅꯅꯕ ꯂꯥꯟꯊꯦꯡꯅꯕꯗ ꯈꯣꯌꯨꯝ ꯂꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯏꯃꯥꯅ ꯍꯥꯛꯅ ꯈꯨꯠꯄꯥꯏ ꯑꯣꯏꯔꯤꯕ ꯅꯇꯤꯛ ꯅꯌꯥꯏ ꯆꯪꯈꯣꯜꯂꯕ ꯈꯨꯠꯁꯨ ꯄꯨꯝꯅꯃꯛ ꯁꯠꯇꯣꯔꯛꯄꯒꯤ ꯂꯣꯏꯕ ꯅꯥꯏꯗꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯄꯨꯊꯣꯔꯛꯄꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯨꯠꯂꯩ ꯊꯨꯈꯤꯕꯅ ꯃꯁꯤꯡ ꯂꯥꯛꯉꯝꯗ꯭ꯔꯕ ꯄꯥꯝꯕꯣꯝꯁꯤꯡ ꯑꯣꯏꯅ ꯎꯉꯝꯃꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯔꯤ. ꯃꯊꯪꯗ ꯀꯨꯟꯊ꯭ꯔꯥꯒ ꯅꯤꯄꯥꯜ ꯁꯨꯕꯗ ꯊꯥꯡꯍꯥꯏ ꯅꯣꯡꯊꯥꯡ ꯄꯥꯟꯇꯝꯂꯤꯕꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯊꯝꯖꯒꯦ. ꯃꯁꯤꯡ ꯂꯥꯛꯉꯝꯗ꯭ꯔꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯔꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯇꯥꯛꯅ ꯇꯨꯝꯅ ꯃꯥꯡꯍꯟꯅꯅꯕ ꯂꯥꯟꯊꯦꯡꯅꯕꯗ ꯈꯣꯌꯨꯝ ꯂꯌꯥꯝꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯦꯟꯗꯨꯅ ꯈꯥꯡꯅꯔꯕ ꯃꯤꯀꯨꯞꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯏꯃꯥꯅ ꯍꯥꯛꯅ ꯈꯨꯠꯄꯥꯏ ꯑꯣꯏꯔꯤꯕ ꯅꯇꯤꯛ ꯅꯌꯥꯏ ꯆꯪꯈꯣꯜꯂꯕ ꯈꯨꯠꯁꯨ ꯄꯨꯝꯅꯃꯛ ꯁꯠꯇꯣꯔꯛꯄꯒꯤ ꯂꯣꯏꯕ ꯅꯥꯏꯗꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ
ꯄꯨꯊꯣꯔꯛꯇꯨꯅ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯁꯤꯡ ꯑꯃꯗꯤ ꯁꯥꯔꯣꯏꯁꯤꯡ ꯇꯨꯝꯅ ꯃꯥꯡ ꯇꯥꯛꯍꯜꯂꯛꯄꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯨꯠꯂꯩ ꯊꯨꯈꯤꯕꯅ ꯏꯃꯥꯒꯤ ꯊꯥꯡꯍꯥꯏ ꯌꯦꯡꯕꯗ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯨꯝꯅ ꯂꯪꯅ ꯊꯨꯅ ꯍꯥꯏꯕ ꯉꯝꯕꯤꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯊꯥꯡꯍꯥꯏ ꯅꯣꯡꯊꯥꯡ ꯄꯥꯟꯗꯝꯕꯅꯤ꯫ 38 ꯁꯨꯕꯗ ꯁꯉꯥꯏꯁꯦꯜ ꯇꯥꯍꯨꯜ ꯄꯥꯏꯒꯨꯝꯕꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯑꯉꯛꯄꯒꯤ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯁꯤꯡ ꯑꯗꯨꯕꯨ ꯇꯥꯛꯅ ꯇꯨꯝꯅ ꯃꯥꯡꯍꯜꯂꯛꯄꯗ ꯏꯃꯥꯒꯤ ꯊꯥꯡꯍꯥꯏ ꯅꯣꯡꯊꯥꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯨꯠꯂꯩ ꯊꯨꯈꯤꯕꯅ ꯏꯃꯥ ꯅꯪꯒꯤ ꯈꯣꯡꯆꯠꯇꯤ ꯁꯉꯥꯏꯁꯦꯜꯅ ꯄꯥꯏꯕꯒꯨꯝ ꯑꯍꯨꯟꯕ ꯇꯥꯅ ꯌꯥꯡꯅ ꯆꯠꯄꯗ ꯅꯨꯡꯁꯤꯠ ꯃꯔꯛ ꯈꯥꯏꯅ ꯃꯉꯥꯜꯅ ꯁꯟꯗꯣꯔꯛꯄꯗ ꯃꯇꯝ ꯄꯥꯟꯗꯝ ꯂꯧꯉꯝꯗꯕꯒꯨꯝꯅ ꯅꯨꯡꯁꯤꯠꯇꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯈꯣꯡꯊꯥꯡ ꯊꯥꯡꯕ ꯉꯝꯂꯤꯕꯤꯅꯤ ꯍꯥꯏꯕꯗꯤ ꯈꯣꯡꯂꯩ ꯊꯨꯕꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ꯫ 90 ꯁꯨꯕꯗ ꯎꯟꯄꯤ ꯁꯧꯁꯥ ꯃꯥꯡꯍꯟꯇꯄꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯉꯂꯣꯜꯗ ꯇꯥꯏꯕꯪ ꯄꯨꯝꯅꯃꯛꯀꯤ ꯐꯠꯇ꯭ꯔꯕ ꯄꯨꯛꯅꯤꯡꯁꯤꯡꯕꯨ ꯁꯧꯗ ꯁꯧꯕꯒꯨꯝꯅ ꯃꯁꯤꯡ ꯂꯥꯛꯉꯝꯗ꯭ꯔꯕ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯏꯃꯥ ꯅꯍꯥꯛꯀꯤ ꯐꯠꯇꯕ ꯄꯨꯛꯆꯦꯜ ꯆꯦꯜꯂꯛꯂꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯄꯨꯛꯅꯨꯡꯗ ꯆꯦꯜꯂꯤꯕ ꯐꯠꯇꯕ ꯂꯧꯁꯤꯡ ꯄꯨꯝꯕ ꯑꯗꯨꯕꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯦꯡꯕ ꯑꯣꯠꯄ ꯌꯥꯍꯟꯗꯅ ꯂꯥꯡꯗ ꯊꯨꯕꯒꯨꯝꯅ ꯑꯋꯥꯏ ꯄꯥꯛꯇ ꯂꯪꯊꯕꯤꯕ ꯑꯗꯨꯒꯨꯝꯕꯁꯨ ꯉꯝꯕ ꯈꯣꯌꯨꯝ ꯅꯇꯤꯛ ꯆꯪꯈꯣꯟꯕꯤꯅꯤ꯫ ꯐꯠꯇꯕ ꯄꯨꯛꯆꯦꯜ ꯆꯦꯜꯂꯛꯄ ꯃꯤꯁꯤꯡꯕꯨ ꯃꯥꯡꯍꯟꯕ ꯉꯝꯕꯤꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡꯁꯤꯗ ꯇꯥꯛꯄꯤꯔꯤ꯫ 91 ꯁꯨꯕꯗ ꯁꯥꯃꯨ ꯃꯥꯡꯗ ꯈꯥꯡꯉꯝꯇꯕꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯉꯂꯣꯜꯗ ꯄꯥꯂꯦꯝ ꯂꯩꯊꯛꯂꯣꯟ ꯂꯩꯈꯥꯔꯣꯟ ꯍꯥꯏꯅ ꯂꯩꯔꯤꯕ ꯇꯦꯡꯕꯥꯟꯕꯒꯤ ꯇꯔꯪꯂꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯕ ꯏꯃꯥ ꯅꯍꯥꯛꯀꯤ ꯅꯇꯤꯛ ꯅꯉꯥꯜꯅ ꯑꯣꯏꯍꯟꯕꯅꯤ꯫ ꯏꯃꯥ ꯅꯪꯅꯕꯨ ꯑꯁꯥꯎ ꯄꯔꯩꯅꯔꯕꯗꯤ ꯑꯆꯠ ꯆꯠꯇ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯄꯨꯝꯕꯁꯤ ꯏꯃꯥ ꯅꯍꯥꯛꯅ ꯑꯣꯏꯍꯟꯅꯤꯡꯕꯗ ꯑꯣꯏꯍꯟꯕ ꯉꯝꯕꯤꯅꯤ꯫ ꯃꯥꯡꯍꯟꯒꯦ ꯅꯇꯤꯛꯅꯤ ꯌꯣꯛꯄꯤꯒꯦ ꯅꯇꯤꯛꯅꯤ꯫ ꯏꯃꯥ ꯅꯪꯒꯤ ꯅꯇꯤꯛ ꯅꯌꯥꯏꯗ ꯇꯦꯡꯕꯥꯟꯕꯒꯤ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛꯅ ꯈꯥꯡꯕ ꯉꯝꯗꯕꯤꯅꯤ꯫ ꯅꯍꯥꯛꯀꯤ ꯃꯈꯥ ꯄꯣꯟꯕꯤꯅꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯕꯁꯦ ꯍꯥꯏꯕꯕꯨ ꯇꯥꯛꯄꯤꯕꯅꯤ꯫ 92 ꯁꯨꯕꯗ ꯂꯥꯟꯐꯝ ꯀꯨꯝꯍꯩ ꯌꯦꯡꯒꯟꯕꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯡꯒꯟ ꯊꯧꯅꯥ ꯂꯩꯔꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯄꯨꯝꯅꯃꯛ ꯈꯣꯌꯨꯝ ꯄꯨꯝꯅꯃꯛꯀꯤ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯖꯔꯝꯕꯕꯨ ꯀꯂꯛ ꯃꯤꯍꯧ ꯆꯪꯗꯨꯅ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏ ꯇꯧꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯗꯨꯅ ꯈꯣꯌꯨꯝ ꯃꯌꯥꯝꯕꯨ ꯅꯩꯈꯥꯏꯔꯛꯂꯕꯗ ꯑꯣꯏꯍꯟꯅꯤꯡꯕꯗ ꯑꯣꯏꯍꯟꯕ ꯉꯝꯕꯤ ꯑꯣꯏꯕꯅ ꯁꯥꯔꯣꯏꯁꯤꯡꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥꯕꯨ ꯌꯦꯡꯗꯨꯅ ꯊꯛꯁꯤ ꯈꯥꯁꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯈꯣꯌꯨꯝ ꯃꯁꯤꯡ ꯑꯍꯦꯟꯕꯕꯨ ꯇꯛꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯈꯣꯌꯨꯝꯁꯤꯡꯕꯨ ꯀꯟꯕꯤꯒꯦ ꯃꯇꯤꯛ ꯀꯟꯕꯤꯔꯣꯏ ꯅꯅꯤꯡ ꯇꯧꯔꯤꯕꯤ ꯑꯊꯣꯏꯕꯤ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯕꯤ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯌꯣ ꯂꯩꯁꯤꯔꯦꯜ ꯂꯩꯄꯨꯟꯕꯤꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯛꯄꯤꯕꯅꯤ꯫ 92 ꯁꯨꯕꯗ ꯁꯛꯊꯣꯡ ꯏꯉꯥꯡ ꯀꯥꯔꯤꯕꯤ ꯍꯥꯏꯕꯒꯤ ꯋꯥꯉꯂꯣꯜꯗ ꯅꯤꯡꯊꯤꯕ ꯃꯥꯏꯊꯣꯡꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯇꯉꯥꯡꯅ ꯁꯅꯥ ꯑꯍꯤꯡꯕ ꯃꯆꯨꯕꯨ ꯉꯝꯖꯕꯤꯅꯤ꯫ ꯃꯗꯨꯕꯨ ꯐꯠꯇꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯁꯤꯡꯕꯨ ꯇꯨꯝꯅ ꯃꯥꯡꯍꯜꯂꯒꯦ ꯈꯟꯅ ꯈꯨꯠꯁꯨ ꯄꯥꯏꯅ ꯂꯦꯡꯊꯣꯔꯛꯄꯗꯗꯤ ꯏꯒꯤ ꯃꯆꯨꯒꯨꯝꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯇꯉꯥꯡ ꯂꯩꯕꯤꯅꯤ꯫ ꯃꯥꯌꯣꯛꯅꯕ ꯂꯥꯟꯐꯝꯗ ꯅꯣꯡꯊꯥꯡ ꯃꯩꯇ꯭ꯔꯦꯡ ꯃꯩꯊꯥꯡ ꯑꯔꯥꯕꯒꯨꯝꯕꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯋꯥꯡꯕ ꯋꯥꯉꯂꯣꯟꯅ ꯐꯣꯡꯗꯣꯛꯄꯤꯕꯅꯤ꯫ 93 ꯁꯨꯕꯗ ꯏꯟꯀꯤ ꯈꯨꯔꯖꯤ ꯄꯥꯏꯔꯤꯕꯤ ꯍꯥꯏꯕꯒꯤ ꯋꯥꯉꯂꯣꯜꯗ ꯑꯍꯨꯟ ꯏꯟꯅ ꯍꯨꯟꯈ꯭ꯔꯒ ꯏꯂꯤꯛꯁꯤꯡꯅ ꯄꯥꯛꯅ ꯁꯟꯅ ꯇꯥꯈ꯭ꯔꯕꯁꯨ ꯈꯨꯔꯖꯤ ꯄꯥꯏꯕꯅ ꯁꯨꯞꯆꯤꯟꯅ ꯆꯤꯡꯅꯤꯡꯕ ꯃꯇꯝꯗ ꯆꯤꯡꯁꯤꯟꯕ ꯌꯥꯕꯒꯨꯝꯅ ꯈꯣꯌꯨꯝ ꯂꯥꯏ ꯄꯨꯝꯕ ꯏꯃꯥ ꯅꯪꯒꯤ ꯅꯁꯥꯗꯒꯤ ꯑꯃꯗꯤ ꯅꯇꯤꯛ ꯅꯌꯥꯏꯗꯒꯤ ꯄꯨꯊꯣꯛꯈ꯭ꯔꯕꯁꯨ ꯑꯣꯏꯍꯟꯅꯤꯡꯕ ꯁꯛꯂꯣꯟꯗꯤ ꯏꯃꯥ ꯅꯪꯒꯤ ꯅꯅꯤꯡꯅꯤ꯫ ꯈꯣꯌꯨꯝ ꯈꯨꯗꯤꯡꯒꯤ ꯊꯧꯗꯥꯡ ꯁꯤꯟꯊꯥꯗꯤ ꯏꯃꯥ ꯅꯪꯅ ꯇꯧꯍꯟꯒꯦ ꯇꯧꯍꯜꯂꯣꯏ ꯁꯤꯟꯕꯤꯒꯦ ꯁꯤꯟꯕꯤꯔꯣꯏ ꯑꯃꯗꯤ ꯅꯊꯧꯖꯥꯟꯗꯒꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯕꯨ ꯐꯖꯕ ꯋꯥꯉꯂꯣꯟꯗ ꯆꯤꯡꯁꯤꯟꯗꯨꯅ ꯐꯣꯡꯗꯣꯛꯄꯤꯕꯅꯤ꯫ 95 ꯁꯨꯕꯗ ꯄꯦꯒꯤ ꯆꯍꯨꯝ ꯁꯨꯔꯤꯕꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯉꯂꯣꯜꯗ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯆꯠꯆꯠꯇ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯄꯣꯛꯄꯤꯔꯤꯕ ꯁꯦꯝꯕꯤꯔꯤꯕ ꯃꯥꯂꯦꯝ ꯏꯃꯥ ꯅꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯈꯣꯌꯨꯝꯁꯤꯡꯅ ꯈꯟꯅꯔꯤꯕ ꯄꯦꯅ ꯄꯥꯛꯅ ꯈꯟꯖꯔꯕꯁꯨ ꯊꯨꯞꯆꯤꯟꯅꯤꯡꯕ ꯃꯇꯝꯗ ꯄꯨꯟꯅ ꯊꯨꯞꯆꯤꯟꯕ ꯌꯥꯕꯒꯨꯝꯅ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯈꯣꯌꯨꯝꯁꯤꯡ ꯑꯃꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯑꯆꯠ ꯈꯨꯗꯤꯡꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯂꯣꯏꯁꯤꯟꯅꯤꯡꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕ ꯉꯝꯕꯤ ꯑꯃꯗꯤ ꯁꯦꯝꯅꯤꯡꯕ ꯑꯣꯏꯍꯟꯅꯤꯡꯕ ꯃꯇꯝꯗꯁꯨ ꯍꯦꯛꯇ ꯑꯣꯏꯍꯟꯕ ꯉꯝꯕꯤ ꯂꯥꯏꯔꯦꯝꯕꯤ ꯄꯨꯝꯅꯃꯛꯄꯨ ꯁꯨꯞꯆꯤꯟꯅ ꯄꯥꯏꯔꯤꯕꯤꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ꯫ 93 ꯁꯨꯕꯗ ꯆꯔꯤꯛ ꯊꯣꯟꯕꯤ ꯆꯦꯡꯁꯣꯞꯄꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯉꯂꯣꯜꯗ ꯍꯦ ꯏꯃꯥ ꯅꯪꯒꯤ ꯅꯉꯥꯜꯅ ꯏꯃꯥꯒꯤ ꯉꯛꯀꯣꯏꯗ ꯈꯨꯖꯦꯡꯗ ꯈꯨꯗꯥꯡꯗ ꯂꯩꯇꯦꯡꯂꯤꯕ ꯆꯔꯤꯛ ꯑꯁꯤꯅ
ꯏꯃꯥꯒꯤ ꯅꯤꯡꯊꯤꯕ ꯐꯖꯕꯗ ꯊꯥꯡꯖꯕꯤꯅꯤ ꯆꯔꯤꯛꯅ ꯏꯃꯥꯒꯤ ꯂꯩꯇꯦꯡ ꯑꯣꯏꯅ ꯊꯣꯜꯂꯤꯕ ꯅꯇꯧꯅ ꯏꯃꯥ ꯅꯍꯥꯛꯇꯤ ꯆꯝꯅ ꯂꯦꯝꯖꯕꯤꯅꯤ ꯅꯥꯄꯜ ꯇꯨꯡꯑꯣꯏꯅꯕꯤ ꯆꯤꯡ ꯂꯦꯝꯕꯤꯅꯤ ꯍꯥꯏꯅ ꯇꯥꯛꯂꯤ ꯆꯦꯡ ꯍꯥꯞꯅꯅꯕ ꯆꯦꯡꯐꯨꯗ ꯂꯩꯔꯒ ꯏꯃꯥ ꯅꯪꯕꯨ ꯆꯤꯔꯤꯛ ꯈꯣꯝꯕꯤ ꯍꯥꯏꯅꯁꯨ ꯇꯥꯏꯕꯪꯅ ꯃꯤꯡꯒꯧꯅꯕꯤꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ 93 ꯁꯨꯕꯗ ꯈꯣꯏꯃꯨꯝ ꯂꯩꯃꯂꯦꯜ ꯁꯤꯇ ꯄꯤꯌꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯊꯝꯖꯒꯦ ꯈꯣꯌꯨꯝ ꯂꯥꯏ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯑꯃꯗꯤ ꯑꯇꯤꯉꯥꯗ ꯂꯩꯔꯤꯕ ꯇꯦꯡꯕꯥꯟꯕ ꯄꯨꯝꯕꯅ ꯁꯦꯝꯕꯤꯕ ꯂꯥꯏꯒꯤ ꯂꯩꯃ ꯑꯣꯏꯕꯤ ꯂꯩꯃꯔꯦꯝꯕꯤ ꯄꯨꯝꯅꯃꯛꯇꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗ ꯆꯤꯡ ꯂꯦꯝꯕꯗ ꯃꯤꯌꯣꯛ ꯃꯤꯁꯥꯟꯗ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟꯕꯤꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕꯤꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯝꯁꯨꯞ ꯁꯨꯞꯅ ꯅꯥꯎꯀꯣꯟꯕꯤꯔꯛꯄ ꯂꯥꯡꯑꯣꯟ ꯁꯥꯌꯣꯟ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯄꯤꯔꯛꯂꯤꯕꯤ ꯁꯤꯕ ꯅꯥꯏꯗꯕꯤ ꯑꯍꯦꯟꯕꯤ ꯂꯩꯃꯔꯦꯜ ꯑꯣꯏꯕꯤꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ 94 ꯁꯨꯕꯗ ꯂꯥꯡꯍꯩ ꯈꯨꯝꯇꯝ ꯂꯣꯝꯂꯤꯕꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯊꯝꯖꯒꯦ ꯈꯣꯌꯨꯝ ꯌꯥꯏꯕꯤꯔꯦꯜ ꯁꯤꯗꯕꯅ ꯅꯣꯡꯗꯝꯕꯤꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒꯤ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯈꯣꯡꯊꯥꯡ ꯆꯩꯁꯤꯡ ꯆꯩꯊꯥꯕꯒꯤ ꯌꯦꯅꯤꯡ ꯌꯦꯅꯧ ꯍꯣꯡꯍꯜꯂꯤꯕ ꯆꯍꯤꯒꯤ ꯑꯍꯧꯕ ꯀꯨꯝ ꯇꯝꯕꯗ ꯅꯠꯇꯅ ꯆꯍꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝꯕꯨꯁꯨ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯏꯃꯥ ꯂꯩꯃꯔꯦꯜ ꯅꯍꯥꯛꯅ ꯍꯧꯍꯟꯕꯤꯕꯅꯤ ꯂꯣꯏꯍꯟꯕꯤꯕꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯔꯤ 94 ꯁꯨꯕꯗ ꯂꯩꯃ ꯇꯔꯦꯠ ꯁꯥꯎꯑꯣꯟꯕꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯊꯝꯖꯒꯦ ꯏꯃꯥ ꯅꯍꯥꯛꯇꯤ ꯅꯇꯤꯛ ꯏꯃꯥ ꯅꯍꯥꯛꯀꯤ ꯅꯌꯥꯏꯗꯤ ꯁꯤꯡꯊꯥꯕꯒꯤ ꯂꯣꯏꯅꯥꯏꯗꯕꯤꯅꯤ ꯁꯥꯌꯣꯟ ꯂꯥꯡꯑꯣꯟ ꯌꯥꯝꯕꯤꯅꯤ ꯐꯑꯣꯏꯕꯤ ꯉꯥꯔꯩꯃ ꯊꯨꯝꯂꯩꯃ ꯏꯔꯩꯃ ꯈꯥꯝꯕꯤ ꯂꯩꯃ ꯁꯤꯅꯧ ꯂꯩꯃ ꯃꯍꯧ ꯂꯩꯃ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯦꯝꯕꯤ ꯀꯌꯥ ꯃꯇꯝ ꯃꯇꯝꯒꯤ ꯆꯛꯁꯤꯡ ꯃꯇꯨꯡ ꯏꯟꯅ ꯇꯔꯦꯠꯅ ꯈꯨꯖꯤꯡ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯕꯨ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯡꯑꯣꯟ ꯁꯥꯌꯣꯟ ꯇꯧꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯕꯨ ꯐꯣꯡꯗꯣꯛꯄꯤꯔꯤ 50 ꯁꯨꯕꯗ ꯐꯨꯂꯦꯞ ꯂꯩꯃ ꯂꯨꯆꯥꯎꯕꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯉꯣꯜꯂꯣꯜꯗ ꯇꯦꯡꯕꯥꯟꯕꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯍꯧꯐꯝ ꯁꯥꯠꯐꯝ ꯑꯣꯏꯗꯨꯅ ꯆꯪꯂꯤ ꯃꯈꯩ ꯊꯟꯉꯝꯗꯕꯤꯅꯤ ꯏꯃꯥꯒꯤ ꯀꯣꯛꯀꯤ ꯃꯁꯛ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯏꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯇꯅ ꯊꯜꯂꯕ ꯀꯣꯛꯂꯦꯜ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯂꯧꯁꯤꯡ ꯊꯧꯅꯥ ꯀꯌꯥꯇꯅ ꯇꯦꯡꯕꯥꯟꯕꯁꯤꯕꯨ ꯑꯣꯏꯍꯜꯂꯛꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯅꯈꯤꯕꯤꯅꯤ ꯇꯦꯡꯕꯥꯟꯕꯒꯤ ꯑꯣꯏꯕ ꯌꯥꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯨꯝꯕ ꯏꯃꯥ ꯅꯪꯒꯤ ꯀꯣꯛꯂꯦꯟ ꯊꯛꯇ ꯊꯣꯡꯒꯠꯇꯨꯅ ꯄꯨꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯔꯤ ꯑꯁꯨꯝꯅ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯒꯤ ꯃꯤꯡꯈꯩꯔꯦꯜꯁꯤ 50ꯁꯤꯗ ꯑꯁꯨꯃꯛ ꯂꯣꯏꯖꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯋꯥꯠꯍꯧꯔꯤꯕ ꯃꯤꯡꯈꯩꯔꯦꯜꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯊꯝꯅꯅꯕ ꯍꯣꯠꯅꯖꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯪꯂꯩꯆꯥꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ